Democracy Students Alliance of Manipur DESAM gi kunga humdoirak suba Foundation Day ga mari leinana Marifuni thoirak suba mega blood donation camp ama JNIMS Hospitalda ngasi dagi haudokhre Mahire kunai amadi leibak miyam gi damak kathoklaba I haiba team da National Health Mission gi State Blood Cell da sponsor tawduna JNIMS ki blood center ka kutsamnaduna pangthokhre voluntary blood donation camp aduda miyoi kunga mangana idan tawki camp aduga mari leinana DESAM gi Secretary General Nongthomam thoi na phongdorakpada ngasi pangthokliba blood camp ase DESAM gi Foundation Day yaudri fogba tongan ba blood cell leiba hospital singda pangthokhigani masida puna miyoi chamana EP na bapandam thamli camp ase da khaknatana emergency lakpa matamda e gi mating pangnaba DESAM na matam pumbada sem saduna lei haiba wafam su thamki tongan ba blood bank le hospital sida akoi khata na blood donation room jatha jigini budong na palawda asi JNIMS te bijage RIMS babina sija aiba singba asumba blood bank le ba hospital sida gi to misina EP gi padam thamdari du mi mising se ko chorana ko na blood donation camp sil ora mi chama gi akoi target thamjari ona masina kana akoi matam gi need basis ta akoi blood donation room jatha jagani ai tangai padana amto population bi mathau ta matam da akoi gi volunteer man sina akoi shodana I dan do gi kano si makata na sathai jigini ha ko